สิก็สิดุการจะจังตัวนี้ไม่ยามจริงจ้าเนี่ยว่าสิให้ดูสิแต่ก็สิเบรคฟาสต์เช้าเนี่ยถ้าแกงตัวก็ตัวจ้าที่สิจะให้บ่แต่เนี่ยปักเราเนี่ยสิจะขายกันจูทักน้ำกลาสิให้ไม่ไกลตาเลยซาบปดตั้งไงแต่นี่สิสมัยตั้งไงตาดิเรียงว่าสิสิเนี่ยแบบจ้าจะให้บ่ตั้งแต่เนี่ยสิเนี่ยแบบจ้าจะให้บ่ตั้งแต่เด็กไอ้น่ะให้รักปะให้รักก็เดี๋ยวสิสมัยนั่นเนี่ยสิสมัยนั่นสมัยคิดตั้งปกให้เลยเป็นไว้นะada uji tiang angkat pula tak semaya terkait tare dau jadra do uji tan ape pani hauri je cha di am dare cha khatang ngai de chiga ma lai de ma ki cha jam thawo ya ai tan do ju khatang hai bi ga ni ma ki lilik che hai bi ra ni mon puna mak ko bar ching do ge se phi che mari khakti ja ra ba du ga asigi se khitang pi ya ba atuna semaya na ka ga neเช่นด้วยแบบสิมุนก็กันโนเซพัจดราก็บาร์เซพีเจพัจดราโดอาศัยมุนเจคุยมิสเตอร์น่ะมุนจิกะกันโนไอ้น่ะกันโนทำสูบบัดเนี่ยตัสเตอรี่ไอ้น่ะไฮบัดกันโนตัวบักเราทำเราพกเราไก่บมุนจิมุนเจตุกจามน่ะปาเรมุนเจอาศัยผู้ที่ตัวบกี้พีดุนยาบันเนี่ยอะดูหุ่นจิอาศัยจิกะหันจันตัวนี้มายามุนตัวบกี้ก็บาร์ชิงโดตายน่ะล้วนเลยเบรกฟาสต์อะไรเลยอันน่าจะด้วยนี่อันนี้หุ่นจีอาศัยมวนจริงเจ้หอยนี่พุงตราเบรกไก่เบรกฟันจามตั้มพุงตราตาเลยว่ะดูมารักจะซาบกินเนี่ยภาษาตรงดีนะดูน้ำมารักจะซาบกินเนี่ยว่ะอันนี้ไม่ยามอาศัยมวนจริงเจ้มุกตูระกันเนี่ยมวนปูระโอยระกันนะมุกหัวละแกตั้มนะฮับเซลีแบบให้ดูก็พัฒนาตัวก็ได้ประโยชน์ก็แบบป่าเสียชิคุมแบบกันโนเซจ่าเดียมันเนี่ยมังอนแบบพาวหุมแบบก็กี่ไหลตัวเนี่ยนุป้าอุจจาระสูพาวกีตาร์การบาร์ตแบบขดว่าโดยอาชีพอุปนับปุ่นจีมาจ่าเด็กแต่หักทิ้งกันนะลอยด้วยเนี่ยว่าจุน่ะไอ้เฮดอกตาเรสมาเนี่ยตั้มนะตัวน่ะหันจัลนี่ไม่ยามอนตัวบอลลอยเลยอะไรกี้หุ่นจีน่ามอมูเรบิกี้ฮะมากี้ดุมมองปากให้ตาเด็กก็อาศัยจะอันนี้เขาตัวบิ๊กเไอ้ดิมาไม่ยุ่งห่างไม่ยุ่งกันแล้วดุมชิชลีเดนะก็ดุน่ะสิกิจะทาแล้วก็ดีเลยสิ่งนี้ดุมไม่ยุ่งดุมมาขาดตาเดนะดุน่ะสมัยนั้นตัวน่ะมองปากอันนี้เขาตัวนี้ตัวอาหารบางทีมองปากอันก็ตั้งตัวแล้วก็อะไรกี้ไม่ยามดุมเสียตัวจะรักแกเทปปิ้งบ็อกซ์อาศัยเราทั่วเลยเจ๊งว่าสิกายรู้แบบจะขายแล้วเป็นอะไรดูเนี่ยไอ้น่ะเชลล์ทิพย์ชนะสันทามินาโดยมาทุนไม่ยากจริงๆรวยน่ะกายเลยที่เสียทำแบบนี้อะไรมังแล้วทำมีอะไรบ้างเนี่ยจำงงซาเดียวงัดได้คู่บ่จำงงซาเดียวของเราสิกี่เล็บกี่เล็กปตุนั่นเนี่ยเก่งมันน่ะรู้อะไรวะอะดูไม่ยามไอ้เงี้ยสิเดียหายด้วยบ้างมังอุ่นเนี่ยอาศัยกี่เนี่ยลูกปลาลิชิงมารีโรไม่ยามเนี่ยจังหวะจะปิ้งกันเนี่ยลิชิงมารีบุเฮลังกันเนี่ยข้าวจ้าไม่บล็อกทุยเชื่อมราอะดูไม่ยามเงี้ยสิทุกไอ้บุตรแกมจ้าลำตัวนั่นดิขังเตะดูมาปุยเงี้ยสิหุ่นจิงหักต้องมามังเลยสิเนี่ยลูกปลาจ้ามหลงทุกข์แล้วอะอะดูยังสิไม่ยามแกมจ้าแกตัวทุกไอ้สิชิชอะดูไม่ยามไปใช่ผู้ชี้กันตั้งยาวแล้วแมวไอ้เนี่ยรู้ไอ้เนี่ยเราพูดเราเนี่ยว่าก็ไปใช้ไม่ยังจังแล้วพูดนี่บางคนก็ตั้งเลยแล้วไม่เนี่ยก็ยิ่งใหญ่หนาจังหวะจะปีนั่นเนี่ยอ้ามอันนั้นบ้าเปียบ่จังหวะจะปีจะนี่จะปีจำจะปีอาศินะอ้ามบ้าเปียบ่จะเลี้ยงม่านึกว่าไงใส่หลักทั่วอยู่รู้จำหรือพูดถูกจ้ะไปคาร์ลตีโร่ไปดูก็ยังไม่ได้ติดกันเนี่ยนะง่ายจริงๆจะสมัยเรียนเลยไอ้ลูกปลาลิชิงมารีเห็นหลักทั่วก็ได้นะเลยนะดูท่าเดียวมาสมัยเรียนก็มาป้านั่นสุดเนี่ยไม่ยากยี่มาป้าจังหวะเสียทากินเนี่ยเป็นจนพองเอาปคนนี้จังหวะเสียใกล้นะคะมันจะตัวบ้าลอยเลยดูกันนุ่งชาได้พอรู้แล้วก็หุ่นจิพุทธะได้อินนี่တော့นุ่งชาได้พอรู้ไปได้กินเนี่ยละสิ่งเจ้ยังไม่ยามเจ้าคัดแค่วางคัดแค่แบบพวกเจ้าทัวร์เลยแบบเนี้ยอะเดอมอนตารุขักตัวเลยอามาอันนี้เอาหุ่มมารีมังงะสิมังงะเลยก็ดูกันสิกตารุมอนตารุตัวเลยอะเดอเอาคุยยุ่งกี่วันแล้วกันนี่เนี่ยมอนใจนั่นเนี่ยขรจามนั่นตุสัลลับเนี่ยป่ะก็มองคุยกันโนกี้คุยเตดีบีอาร์ดาฮับละสิ่งเลยตระเนี่ยอะดูกี่ละสิ่งนู้นสุขระตุสัลเลยอันนี้ก็ตุสัลเลยอาชีพเตดีบีอาร์กี่ละสิ่งเนี่ยสิกาเสอะเดออาชีพอันนี้จีดีดุมไอ้ดิค้างไปนะเดียบเนี่ย
ꯑꯗꯨꯅ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯕ ꯑꯇꯣꯞꯄ ꯃꯤꯅꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯃꯣꯟ ꯂꯥꯎꯕ ꯐꯤꯅꯦꯕ ꯑꯗꯣ ꯑꯁꯤꯒꯤ ꯃꯣꯟ ꯑꯅꯤꯁꯤꯗꯤ ꯊꯝꯈ꯭ꯔꯅꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯁꯤꯒꯤ ꯊꯕꯛꯁꯦ ꯃꯣꯟ ꯇꯨꯕꯩ ꯀꯔꯕꯥꯔꯁꯤꯁꯨ ꯂꯣꯏꯁꯜꯂꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯦꯂꯥꯗ ꯆꯠꯂꯨꯒꯦ ꯅꯍꯥꯟꯒꯩꯒꯤꯗꯤ ꯆꯠꯄ ꯐꯪꯗꯦꯕ ꯉꯁꯤꯗꯤ ꯏꯆꯥꯅꯨꯄꯤꯒꯤ ꯑꯩꯅ ꯕꯦꯕꯤ ꯀꯠ ꯀꯛꯄꯤꯔꯦ ꯑꯗꯣ ꯃꯌꯥꯝ ꯅꯍꯥꯟꯒꯩꯒꯤꯗꯤ ꯆꯠꯄ ꯐꯪꯗꯦ ꯍꯥꯏꯕꯒꯤ ꯃꯔꯝ ꯑꯉꯥꯡ ꯑꯦꯛꯖꯥꯝ ꯂꯩꯕꯅꯤꯅꯅꯦ ꯑꯗꯨꯅ ꯆꯠꯄ ꯐꯪꯗꯦ ꯑꯗꯣ ꯉꯁꯤꯗꯤ ꯑꯦꯛꯖꯥꯝ ꯂꯣꯏꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯦꯂꯥ ꯀꯣꯏꯔꯨꯒꯥꯏꯅ ꯇꯧꯔꯤ ꯑꯗꯒꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯒ ꯑꯗꯨꯝꯅꯦ ꯃꯇꯝ ꯁꯪꯉꯒꯗꯤ ꯑꯗꯨꯝ ꯃꯣꯜꯗꯁꯨ ꯉꯥꯏꯍꯥꯛ ꯆꯠꯂꯨꯒꯦ ꯍꯥꯏꯅ ꯇꯧꯔꯤꯅꯦꯕ ꯃꯇꯝ ꯁꯪꯉꯒꯗꯤ ꯑꯗꯨꯝ ꯃꯣꯜꯗꯁꯨ ꯉꯥꯏꯍꯥꯛ ꯆꯠꯂꯨꯒꯦ ꯍꯥꯏꯅ ꯇꯧꯔꯤꯅꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯃꯦꯂꯥꯗꯒꯤꯗꯤ ꯑꯩ ꯂꯩꯅꯤꯡꯕ ꯄꯣꯠ ꯌꯥꯝꯅ ꯂꯩꯔꯦ ꯃꯃꯥꯡꯗ ꯑꯩꯅ ꯁꯨꯅꯥꯏꯗ ꯃꯦꯂꯥ ꯇꯧꯈꯤꯕꯗꯣ ꯑꯩꯈꯣꯏ ꯅꯅꯥ ꯏꯅꯥꯛꯇ ꯂꯩꯔꯝꯃꯤꯅꯦꯕ ꯑꯗꯣ ꯃꯃꯥꯡꯗ ꯁꯨꯅꯥꯏꯗ ꯃꯦꯂꯥ ꯇꯧꯈꯤꯕꯗꯣ ꯑꯗꯨꯏꯗꯨꯒ ꯑꯩꯅ ꯄꯨꯈꯝ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯤꯟ ꯀꯂꯔꯒꯤ ꯂꯐꯨ ꯃꯅꯥꯒꯤ ꯄꯨꯈꯝꯒꯗꯣ ꯑꯗꯨꯏꯗꯣ ꯑꯩ ꯌꯥꯝ ꯂꯩꯅꯤꯡꯈꯤꯑꯕ ꯑꯗꯣ ꯑꯗꯨꯝ ꯆꯠꯄ ꯉꯝꯍꯧꯗꯔꯦ ꯁꯨꯅꯥꯏꯒꯤ ꯃꯦꯂꯥꯗꯣ ꯈꯥ ꯀꯨꯏꯅ ꯇꯧꯔꯝꯃꯤ ꯑꯗꯨꯝ ꯆꯠꯄ ꯉꯝꯍꯧꯗ꯭ꯔꯦꯕ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯂꯩꯔꯝꯕ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯄꯨꯈꯝꯗꯨꯁꯨ ꯂꯩꯔꯛꯀꯦ ꯍꯥꯏꯅ ꯈꯜꯂꯤꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯉꯁꯤ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁꯁꯦ ꯃꯇꯝ ꯀꯨꯏꯔꯕ ꯗ꯭ꯔꯦꯁꯅꯦꯕ ꯆꯍꯤ ꯍꯥꯏꯔꯨꯔꯒꯅ ꯆꯍꯤ ꯀꯌꯥ ꯁꯨꯔꯝꯃꯅꯤ ꯆꯍꯤ ꯇꯔꯨꯛ ꯁꯨꯔꯝꯃꯗ꯭ꯔꯥ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯒꯤꯁꯦ ꯅꯦꯠꯅꯦꯕꯀꯣ ꯁꯤꯁꯦ ꯅꯦꯠꯀꯤꯅꯦꯕ ꯑꯩꯅ ꯆꯨꯅꯤꯒꯁꯦ ꯌꯥꯝꯅ ꯃꯤꯅꯣꯠ ꯇꯧꯔꯒ ꯊꯝꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯕ ꯇꯥꯔꯁꯨꯅꯦ ꯆꯨꯅꯤꯁꯦ ꯅꯨꯡꯁꯥꯗ ꯐꯧꯗꯕ ꯑꯔꯨꯝꯗ ꯑꯗꯨꯝ ꯐꯧꯕꯅꯦ ꯑꯗꯒꯤ ꯐ꯭ꯔꯣꯛꯅꯦꯕ ꯃꯌꯥꯝ ꯑꯩ ꯍꯣꯔꯦꯟ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯂꯧꯔꯛꯀꯦꯕ ꯑꯩꯒꯤ ꯁꯦꯂꯣꯔꯁꯦ ꯑꯗꯣ ꯐ꯭ꯔꯣꯛꯅꯦ ꯑꯆꯣꯟꯕꯅꯦꯕ ꯑꯗꯒꯤ ꯑꯆꯣꯟꯕꯅꯦꯕ ꯃꯅꯨꯡꯗ ꯂꯦꯒꯤꯟꯁ ꯑꯃꯁꯨ ꯁꯦꯠꯆꯜꯂꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯉꯁꯤꯒꯤ ꯗ꯭ꯔꯦꯁꯁꯦ ꯀꯨꯏꯔꯕ ꯗ꯭ꯔꯦꯁꯅꯦꯕ ꯆꯥꯔꯝꯗꯦꯕ ꯑꯩꯉꯣꯟꯗꯅꯦ ꯑꯗꯣ ꯑꯩꯅ ꯑꯃꯨꯛ ꯁꯤꯂꯥꯏ ꯇꯥꯏꯁꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯦꯠꯂꯤꯅꯦꯕ ꯆꯥꯎꯔꯝꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯁꯤꯂꯥꯏ ꯇꯥꯏꯁꯜꯂꯒ ꯁꯦꯠꯂꯤꯅꯦꯕ ꯑꯗꯒꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯒꯤ ꯁꯝꯁꯨ ꯈꯤꯇꯪ ꯀꯛꯈꯔꯦ ꯁꯝꯁꯦ ꯃꯇꯣꯟ ꯌꯥꯝ ꯍꯨꯏꯗꯔꯦꯕꯅꯦ ꯁꯦ ꯃꯇꯣꯟ ꯌꯥꯝ ꯍꯨꯏꯗꯔꯦ ꯑꯗꯣ ꯃꯇꯣꯟꯁꯦ ꯈꯤꯇꯪ ꯀꯛꯈꯔꯦ ꯑꯗꯣ ꯁꯨꯝ ꯍꯣꯔꯦꯟ ꯑꯗꯨꯝꯅꯦ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝꯗ ꯑꯗꯣ ꯁꯝꯁꯦ ꯂꯤꯛꯄꯅꯤꯅꯅꯦ ꯁꯨꯃꯥꯏꯅ ꯂꯣꯏꯅꯃꯛ ꯊꯥꯗꯈ꯭ꯔꯗꯤ ꯐꯖꯗꯦꯕ ꯑꯗꯨꯅ ꯃꯃꯥꯡꯗ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯊꯥꯗꯔꯤꯕ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯦꯂꯥꯆꯠꯂꯅꯤ ꯑꯗꯣ ꯍꯣꯔꯦꯟ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯑꯩꯈꯣꯏꯒꯤ ꯇꯧꯕꯤꯌꯨ ꯑꯗꯣ ꯃꯌꯥꯝ ꯋꯥꯔꯤꯗ ꯃꯌꯥꯝ ꯊꯦꯡꯖꯟꯈꯔꯦ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯃꯦꯂꯥ ꯀꯣꯏꯔꯁꯤ ꯌꯥꯝꯅꯁꯨ ꯎꯍꯟꯕ ꯌꯥꯕ ꯃꯌꯥꯝꯁꯨ ꯃꯌꯥꯝ ꯍꯥꯟꯅ ꯊꯥꯏꯅꯒꯗꯤꯁꯨ ꯑꯗꯨꯝ ꯎꯔꯕ ꯄꯣꯠ ꯉꯥꯛꯇꯅꯦꯕ ꯑꯅꯧꯕ ꯑꯍꯦꯟꯕ ꯀꯩꯁꯨꯁꯨ ꯌꯥꯎꯗꯦꯗꯅ ꯑꯗꯨ ꯑꯣꯏꯔꯒꯁꯨꯅꯦ ꯃꯦꯂꯥ ꯆꯠꯂꯨꯏ ꯍꯥꯏꯕꯒꯤ ꯃꯦꯃꯣꯔꯤꯗꯣ ꯃꯆꯥ ꯑꯃ ꯑꯗꯨꯝ ꯑꯣꯏꯁꯨ ꯑꯣꯏꯍꯧꯔꯦ ꯃꯦꯃꯣꯔꯤ ꯑꯣꯏꯁꯨ ꯑꯣꯏꯍꯧꯔꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯗꯨꯝ ꯀꯩꯀꯩ ꯄꯣꯠ ꯆꯩ ꯌꯣꯜꯂꯤꯕ ꯑꯗꯨꯁꯨ ꯑꯗꯨꯝ ꯑꯇꯣꯞꯄ ꯃꯤꯅ ꯎꯠꯂꯛꯄꯗ ꯆꯤꯊ ꯅꯥꯟꯊꯍꯧꯕ ꯂꯩꯔꯒꯁꯨꯅꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯉꯒ ꯎꯕ ꯐꯪꯒꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯣꯏꯁꯟꯅ ꯂꯣꯏꯔꯦ ꯊꯣꯛꯑꯅꯤ ꯍꯧꯖꯤꯛ ꯑꯗꯨ ꯊꯣꯛꯑꯁꯦ ꯍꯥꯏꯔꯣꯅ ꯍꯥꯏꯕꯤꯔꯛꯑꯣ ꯑꯝꯇ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯂꯣꯏꯁꯟꯅ ꯂꯣꯏꯔꯦ ꯊꯣꯛꯑꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯃꯦꯂꯥ ꯃꯐꯝ ꯌꯧꯔꯦ ꯏꯁꯩꯁꯦ ꯈꯪꯗꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯐꯖ ꯏꯁꯩ ꯊꯥꯔꯤꯡꯗꯤꯒꯤ ꯑꯩ ꯀꯩꯅꯣꯒ ꯏꯁꯇꯤꯛꯀꯔ ꯄꯨꯔꯛꯄ ꯀꯥꯎꯔꯦ ꯑꯗꯨ ꯈꯨꯠꯅ ꯑꯗꯨꯝ ꯄꯥꯏꯔꯒ ꯚꯤꯗꯤꯑꯣ ꯅꯝꯃꯅꯤ ꯉꯁꯤꯗꯤ ꯃꯌꯥꯝ ꯄꯣꯠ ꯆꯩꯁꯤꯡꯁꯤꯗꯤ ꯑꯗꯨꯝ ꯍꯥꯟꯅꯗꯒꯤ ꯎꯔꯕ ꯄꯣꯠ ꯆꯩ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨ ꯃꯄꯨ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦ ꯈꯔ ꯇꯤꯛꯇꯥ ꯇꯧꯅ कैमरा ऑन को याद ले Mayang 150 fixed price. So 150 की point ना तनी को कहीं सोलिक सुई आउरे तो की ऐसे मुझे पता नहीं ऐसे यम पामे बा 70 हाई बा तो क्या सुना 50 हाई बा तो क्या सुनी प्लेन जे ऐसे जो 70 हाई रुपीस हमारे 70 हाई बने ꯃꯌꯥꯝ ꯏꯁꯩ ꯊꯥꯕ ꯃꯌꯥꯝꯗꯨꯅꯅꯦ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯣ ꯒꯥꯟꯙꯤꯒꯤ ꯃꯅꯥꯛꯇ ꯐꯣꯇꯣ ꯑꯝꯇ ꯅꯝꯃꯨꯒꯦ ꯒꯥꯟꯙꯤꯒꯤ ꯅꯪ ꯋꯥꯡꯃꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦꯅꯦ ꯑꯩ ꯁꯦꯜꯐꯤꯗ ꯂꯧꯔꯛꯀꯦ ꯁꯤ ꯊꯝꯅꯕꯒꯤ ꯃꯌꯥꯝ ꯌꯦꯡꯒꯦ ꯃꯃꯜ ꯍꯪꯅ ꯌꯦꯡꯒꯦꯀꯣ ꯁꯤꯒꯤꯁꯦ ꯃꯃꯜ ꯍꯪꯉꯨꯔꯥ ꯀꯣꯗꯣ ꯀꯔꯤꯌꯥ ꯍꯥ 550 ꯆꯥꯝꯃꯉꯥ ꯌꯥꯡꯈꯩ
ꯃꯇꯣꯟꯗ ꯀꯤꯔꯤꯕꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯁꯤꯒꯤꯁꯦ ꯑꯣꯏꯅ ꯇꯣꯡꯉꯅꯤ ꯃꯁꯤꯁꯨ ꯅꯨꯡꯉꯥꯏ ꯃꯌꯥꯝꯁꯤ ꯇꯣꯡꯅꯤꯡꯕꯅ ꯑꯩ ꯑꯁꯤꯗ ꯇꯣꯡꯅꯤꯡꯕꯅ ꯃꯤ ꯐꯨꯜ ꯑꯣꯏꯈꯔꯦ ꯃꯣꯏ ꯇꯣꯡꯉꯦ ꯍꯥꯏꯕ ꯀꯌꯥꯝ ꯅꯨꯡꯉꯥꯏ ꯇꯣꯡꯉꯒ ꯌꯦꯡꯉꯨꯅꯦ ꯃꯦꯂꯥꯗꯒꯤ ꯑꯁꯤꯒꯤ ꯄꯣꯠꯁꯦ ꯂꯩꯔꯛꯏ ꯑꯁꯤ ꯀꯞꯁꯦ ꯀꯞ 5ꯁꯤꯒ ꯂꯨꯄꯥ 100 ꯄꯤꯔꯛꯏ ꯑꯗꯣ ꯑꯩꯗꯤ ꯈꯤꯇꯪ ꯄꯥꯝꯕ ꯋꯥꯠꯂꯤꯗꯣ ꯃꯥꯗꯤ ꯌꯥꯝ ꯄꯥꯝꯃꯨꯔ ꯃꯥꯜꯂꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯥꯡꯅ ꯑꯗꯨꯝ ꯂꯧꯁꯦ ꯍꯥꯏꯅ ꯇꯧꯅ ꯂꯧꯔꯛꯑꯦ ꯑꯗꯩ ꯑꯁꯤꯒꯤ ꯇꯨꯜꯁꯤ ꯊꯥꯕꯩꯁꯤꯃꯒ ꯁꯤ ꯇꯨꯜꯁꯤ ꯊꯥꯕꯩꯁꯦ ꯂꯨꯄꯥꯅꯦ 200 ꯍꯥꯏꯕꯗꯒꯤ 210ꯗ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯂꯧꯔꯛꯄꯅꯤ ꯃꯌꯥꯝ ꯑꯇꯩ ꯄꯣꯠꯇꯤ ꯂꯧꯔꯛꯇ꯭ꯔꯦ ꯍꯟꯗꯛꯀꯤ ꯃꯦꯂꯥꯁꯦ ꯑꯪꯒ ꯆꯀ꯭ꯔꯤ ꯂꯩꯇ꯭ꯔꯦꯅꯦ ꯑꯋꯥꯡꯕ ꯆꯀ꯭ꯔꯤ ꯑꯩꯅ ꯇꯣꯡꯅꯤꯡꯉꯦ ꯍꯥꯏꯕꯗꯣ ꯑꯗꯨꯏꯗꯣ ꯇꯣꯡꯍꯟꯗꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯕꯥꯏꯅꯤꯁꯦ ꯃꯦꯂꯥ ꯃꯐꯝꯗꯒꯤ ꯄꯩꯔꯒ ꯍꯜꯂꯛꯑꯦ ꯑꯗꯨꯅ ꯑꯇꯩ ꯄꯣꯠ ꯑꯃꯐꯥꯎ ꯂꯩꯔꯛꯇ꯭ꯔꯦ ꯑꯗ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯨ ꯈꯤꯇꯪ ꯂꯦꯠ ꯑꯣꯏꯅ ꯑꯞꯂꯣꯗ ꯇꯧꯔꯛꯑꯕꯅꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯔꯪ ꯂꯩꯕ ꯆꯠꯇꯣꯏꯅꯤ ꯑꯗꯣ ꯄꯨꯝꯅꯃꯛꯇꯣ ꯑꯩ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯑꯩꯒꯤ ꯏꯃꯨꯡꯁꯦ ꯌꯥꯝ ꯊꯤꯅ ꯃꯣꯠꯂꯦ ꯁꯦ ꯃꯆꯨꯁꯦ ꯂꯣꯏꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯔꯪ ꯂꯩꯔꯨꯒꯦ ꯍꯥꯏꯅ ꯇꯧꯔꯤꯅꯦꯕ ꯗꯨꯀꯥꯟꯗ ꯊꯣꯛꯑꯒꯦ ꯑꯗꯣ ꯑꯩꯅ ꯉꯁꯥꯏ ꯁꯨꯔꯝꯕ ꯀꯩꯅꯣꯗꯣ ꯀꯩ ꯍꯥꯏꯒꯦ ꯐꯛꯇꯣ ꯑꯗꯨꯒꯤꯗꯨꯁꯨ ꯌꯦꯡꯍꯜꯂꯛꯀꯦ ꯍꯧꯖꯤꯛ ꯁꯨꯔꯒꯅꯦ ꯍꯥꯀꯠꯆꯕꯅ ꯍꯧꯖꯤꯛ ꯁꯨꯔꯒ ꯐꯧꯗꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯒꯤꯗꯨꯁꯨ ꯌꯦꯡꯍꯜꯂꯛꯑꯒꯦ ꯁꯤꯗ ꯂꯩꯔꯦ ꯐꯛꯇꯣ ꯐꯛꯁꯦ ꯂꯣꯏꯁꯟꯍꯧꯗꯕꯒꯤ ꯇꯧꯔꯤꯁꯦ ꯑꯃꯨꯛ ꯑꯗꯣ ꯌꯥꯝ ꯐꯖꯅ ꯑꯃꯣꯠꯄ ꯀꯔꯤ ꯀꯔꯥꯡꯒꯤꯅꯦ ꯐꯖꯅ ꯀꯣꯛꯏ ꯑꯩꯗꯤ ꯑꯗꯨꯝꯅꯦ ꯑꯃꯣꯠꯅꯤꯒ ꯖꯣꯕ ꯇꯧꯕꯗꯅꯦ ꯂꯣꯏꯅ ꯀꯣꯛꯈ꯭ꯔꯦ ꯑꯗꯣ ꯌꯥꯝ ꯃꯣꯠꯂꯝꯃꯦꯕ ꯏꯆꯥꯅꯨꯄꯤꯅꯅꯦ ꯃꯊꯛꯇ ꯊꯥꯖꯤꯜꯂꯨꯅ ꯇꯧꯔꯤꯅꯦꯕ ꯕꯤꯜꯗꯤꯡ ꯃꯊꯛꯇ ꯄꯨꯈꯠꯂꯒꯅꯦ ꯀꯩꯁꯨ ꯋꯥꯏꯒ ꯁꯤꯖꯤꯟꯅꯗꯕ ꯖꯒꯥꯗꯣ ꯑꯗꯨꯏꯗꯣ ꯊꯥꯖꯤꯜꯂꯝꯃꯦꯕꯅꯦ ꯊꯥꯔꯒ ꯃꯣꯕꯥꯏꯜꯅꯤ ꯁꯥꯟꯅ ꯂꯩꯔꯝꯃꯤꯕ ꯑꯗꯨꯅ ꯁꯨꯗꯣꯏꯕ ꯑꯗꯣ ꯍꯧꯖꯤꯛ ꯔꯪ ꯂꯩꯕ ꯆꯠꯂꯅꯤ ꯃꯌꯥꯝ ꯔꯪ ꯌꯣꯟꯐꯝꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯁꯤꯗ ꯈꯣꯡꯎꯞ ꯌꯣꯟꯐꯝꯁꯨ ꯂꯩꯔꯦ ꯑꯁꯤ ꯇꯔꯥꯄꯨꯔ ꯏꯁꯇꯦꯁꯟ ꯃꯅꯥꯛꯇꯅꯦꯕ ꯑꯩꯈꯣꯏ ꯇꯔꯥꯄꯨꯔꯗ ꯑꯗꯨꯝ ꯐꯪꯉꯦ ꯂꯣꯀꯦꯁꯟꯁꯦ ꯑꯗꯨꯝ ꯎꯠꯂꯝꯒꯦꯕ ꯑꯣꯏꯖꯦꯠꯇꯁꯨ ꯑꯗꯨꯝ ꯌꯦꯡꯉꯣ ꯑꯁꯤꯅꯤ ꯅꯤꯇ꯭ꯌꯥꯅꯟꯗ ꯀꯩꯅꯣ ꯕꯥꯟꯗꯥꯔ ꯍꯥꯏꯅ ꯂꯩꯕꯅꯦꯕ ꯁꯤꯒ ꯑꯣꯄꯣꯖꯤꯠꯇꯁꯨ ꯑꯥꯗ ꯂꯩꯔꯦ ꯅꯤꯇ꯭ꯌꯥꯅꯟꯗ ꯕꯥꯟꯗꯥꯔ ꯍꯥꯏꯅ ꯂꯩꯕꯁꯦ ꯁꯤ ꯃꯃꯥꯡꯗ ꯁꯤ ꯗꯨꯀꯥꯟꯁꯦ ꯆꯪꯗꯣꯏꯅꯤ ꯑꯩ ꯚꯤꯗꯤꯑꯣꯗꯤ ꯂꯧꯔꯛꯑꯔꯣꯏꯀꯣ ꯃꯌꯥꯝ ꯔꯪ ꯂꯧꯔꯦ 5 ꯂꯤꯇꯔ ꯂꯧꯔꯦ ꯑꯗ ꯇꯩꯅꯕꯗꯣ ꯑꯃꯈꯛꯇꯣ ꯁꯦ ꯑꯁꯤꯒꯤꯁꯦ ꯂꯧꯔꯝꯃꯦꯕꯀꯣ ꯁꯤꯒꯩꯁꯦ ꯃꯣꯏ ꯃꯊꯛꯇ ꯁꯨꯃꯥꯏꯅ ꯇꯧꯕꯩꯗꯨꯅꯦꯕ ꯑꯗꯨꯏꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯏꯕꯗꯨꯒꯤꯅꯦ ꯑꯁꯤꯒꯤꯁꯦ ꯑꯣꯏꯅ ꯂꯧꯔꯦ ꯑꯃꯈꯛꯁꯨ ꯂꯩ ꯅꯠꯇ꯭ꯔꯣ ꯌꯨꯝꯗꯁꯦ ꯑꯁꯤꯒꯤꯁꯦ ꯑꯣꯏꯅ ꯂꯧꯔꯦ ꯂꯨꯄꯥ 440 ꯂꯧꯍꯧꯔꯦ ꯔꯪꯁꯦ 5 ꯂꯤꯇꯔꯅꯦꯕ ꯄꯤꯡ ꯀꯂꯔ ꯍꯥꯏꯇꯥꯔꯦ ꯑꯕꯤ ꯃꯆꯨ ꯍꯥꯏꯗꯣꯏꯔꯥ ꯄꯤꯡ ꯀꯂꯔ ꯍꯥꯏꯗꯣꯏꯔꯥ ꯈꯪꯗꯦ ꯍꯣꯔꯦꯟ ꯌꯧꯔꯒ ꯎꯍꯜꯂꯛꯑꯒꯦ ꯃꯌꯥꯝ ꯔꯪ ꯇꯩꯅ ꯂꯣꯏꯔꯦ ꯑꯁꯤ ꯑꯩ ꯔꯪ ꯇꯩꯕꯗꯤ ꯑꯩ ꯌꯥꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯄꯥꯅ ꯇꯧꯔ ꯑꯉꯥꯡꯁꯤꯡꯒ ꯇꯧꯅ ꯇꯩꯅ ꯂꯣꯏꯈꯔꯦ ꯁꯣꯟꯒꯤꯁꯨ ꯁꯨꯃꯥꯏꯅ ꯇꯩꯔꯦ ꯑꯗꯣ ꯑꯍꯥꯟꯕꯒꯤ ꯃꯊꯛꯇꯤ ꯁꯤ ꯃꯊꯛꯇꯤ ꯌꯧꯕ ꯉꯝꯗ꯭ꯔꯦ ꯇꯩꯕꯗꯣ ꯅꯨꯡꯉꯥꯏꯔꯔꯣꯏꯕ ꯑꯗꯨꯅ ꯑꯗꯨꯝ ꯃꯈꯥꯁꯤꯗ ꯑꯣꯏꯅ ꯇꯩꯔꯦ ꯃꯊꯛꯀꯤ ꯁꯤꯒꯤ ꯃꯐꯝ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯑꯃꯨꯛ ꯃꯌꯥꯝ ꯑꯁꯤꯗꯤ ꯌꯧꯗ꯭ꯔꯦ ꯑꯗꯣ ꯃꯈꯥꯁꯤꯗꯤ ꯁꯨꯃꯥꯏꯅ ꯇꯩꯅ ꯂꯣꯏꯁꯜꯂꯦ ꯃꯌꯥꯝ ꯑꯁꯤꯒꯤ ꯀꯂꯔꯁꯦ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯅ ꯄꯨꯔꯛꯄꯅꯤ ꯑꯗꯣ ꯀꯂꯔꯁꯦ ꯄꯤꯡ ꯀꯂꯔ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯑꯕꯤ ꯃꯆꯨꯁꯨ ꯑꯗꯨꯝ ꯆꯤꯡꯉꯦ ꯑꯗꯣ ꯁꯤꯁꯦ ꯌꯥꯝꯅ ꯂꯥꯏꯠ ꯑꯣꯏꯔꯝꯃꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛꯅꯦ ꯐꯣꯂꯥꯡꯗ ꯇꯩꯕ ꯃꯇꯝꯗ ꯈꯤꯇꯪ ꯗꯥꯔꯛ ꯑꯣꯏꯔꯒꯗꯤ ꯐꯖꯩꯗꯅ ꯑꯗꯨꯅ ꯑꯁꯤꯒꯤꯁꯦ ꯑꯃꯨꯛ ꯇꯣꯉꯥꯟꯅꯅꯦ ꯑꯦꯛꯁꯇ꯭ꯔꯥ ꯃꯣꯏꯗ ꯀꯂꯔ ꯍꯥꯞꯍꯜꯂꯛꯏꯅꯦꯕ ꯑꯗꯨꯏꯗꯣ ꯑꯦꯛꯁꯇ꯭ꯔꯥ ꯀꯂꯔ ꯍꯥꯞꯄꯁꯨ ꯌꯥꯕꯅꯦ ꯂꯨꯄꯥ 140 ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯂꯧꯍꯧꯔꯤ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯉꯣ ꯑꯍꯥꯟꯕꯒꯤ ꯑꯃꯨꯔꯛꯇꯅꯦꯕ ꯇꯩꯔꯤꯁꯦ ꯑꯗꯨꯒ ꯃꯄꯨ ꯌꯦꯡꯉꯣ ꯐꯣꯂꯥꯡꯁꯦ ꯃꯣꯠꯂꯤꯁꯦ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯐꯣꯂꯥꯡꯁꯦ ꯍꯥꯟꯅ ꯌꯥꯝ ꯃꯣꯠꯂꯝꯃꯤꯗꯅ ꯑꯗꯣ ꯃꯅꯨꯡꯗ ꯑꯗꯨꯝ ꯑꯃꯨꯕ ꯑꯃꯣꯠꯄ ꯂꯩꯕꯗꯣ ꯑꯗꯨ ꯑꯗꯨꯝ ꯎꯕ ꯐꯪꯕꯅꯦꯕ ꯁꯤꯒꯤꯁꯦ ꯑꯃꯨꯛ ꯑꯅꯤꯔꯛ ꯍꯟꯅ ꯇꯩꯔꯛꯇꯣꯏꯅꯤ ꯑꯗꯣ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯁꯤ ꯇꯩꯕ ꯂꯣꯏꯔꯒꯅꯦ ꯑꯩꯅ ꯑꯗꯨꯝ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯔꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ